ngasi ngaljang Sisipur DI truck ama accident thokpadagi Kuki mari Sire taret na thina Sokle Khutlai Bisnupur district ki Saiton nganu konda ID pokhai handuna misam myam gi yumda target Torokibagi thawong adu hanagi CM biren akanamu ongda yaninda phongdokkhre loinana masigomba hingsa gi thawong asina santi thugainba amadi ake kang pohan bani hari masda sena basing masak khangdoklaga matik saba chairak pigadabani haikhre Security Force ki apun batem amana wabagai nate khong turen maida thiba humbagi thabak chathabada khulai kya phagat pangam khre hari Rice Research Station Thawal District khangabo ki relic camp ta sangjapam lawduna leiramba suknu amasung serauge IDP sing masagi yumda hanjinba haukhre hari Yamna nungaitaba thawdo amada leibaki irangna maram oiraga khangabo relic camp ta lanjen aduna leiriba thongam ongbi Helen Devi sahi homfuga taret napan mayai lekai masagi myum da hanjinba ngamdana anaba amadagi ngase nongalamdai da leikhidre hari angang laloluba sing police remand lokthakre hari Sahi taruk tangai di benupa masa amabu yonthuk yonsen taubada sena bani haiba miyoi mapan ngarang Imphal West Judicial Magistrate First Class na police custody da makhata na laina ba remand pi khreide court na police custody da laina ba khangan khraba singa do de khaide mayale kaidage laire lakpam herojet sahi kontra humdoi mahake loina be laire lakpam ongbi jina laika asidagi hawaibam ongbi sandyarani sahi ni phu mapuroi ba sursan udipok gopaji leraktagi surokhaibam ongbi bijenti sahi yangkhai mapuroiba ibomsa lamfeldagi thangjam bina sahi homphuni thoi mapuroiba rajen moirangpure lekaidagi potsangbam mandesori sahi nipu mapuroiba joy kumar sagolban laukhram leraktagi adhikari mayum radha tombi sahi nipu nipan mapuroiba biren lekasdagi khumanthem jibalata sahi nipu manga Mapuroiba laikhidraba Jayanta amadi kaisamthong mathak top leraktagi khetra mayum Rani Bala sahi nipu manga mapuroiba laikhidraba Narendra ne mamang sahi ki December 13 ta sahi 3 ta ngairiba nupa macha asigi mapagi manaw nupana Patsoi police ta wakalakhibani hairi wakaladuda angang yonthok yonsen tawbada senai hairiba laire lakpam herojit ki loina be laire lakpam ongbi jina yauna hawaibam ongbi sandyarani amadi angang asina loina na Imphal da punna satkhraga yumda halakpada anga adu Kidabani Haide, Karigidamak Angang Adu Yorok Tapano Amadi Angang Adu Kadai de Lehorabagi Haina Hangbada Angang Adu Hostel the Tamlam Leharaga, Marik Sumna Pakum Sing Pibangam the Badagi Sing Naduna Wakat Kibani Haide, Mamang Tagi Kuntrama di Kuntrama Twigilona Ba Hinda, Marimata Singna Wahang Pahong Satabada, Angang Adu Udipoki Mapam Amada Leba Mioi Amada, Lupa Lak Amapiraga Yon Tokre, Hybakanke, Oiragliba Piba Masida Imu Manungi Mioi Singna, Tanaduna Angang Adu Gidamak Lok Siluraba, Senpam Adu Handok Angang adu loksiluna ba wafam lakhe adubu remsta attendant oina thabak tawbani haiba ama yauna masakhang daba mioi anina thawdu asigi matangda mara yelakpaga loinana kihanbagi thabak sing tawraki hairi thawdu asigi matangda police na phagalaba mioi sing asida siriba mara sing masana yajare makhata na hena ning thina thijinabagi damak police custody gi matam pibiyu haiba wafam APP na court pikhalakpada yaure thasigi marida thawdu asigi mari leinana lupa lising mar phumanga recover tawkhibasu laikhrabani court na oiriba phibam Ning Tina Taraba Matung, APP na Tamlak the Wapam Sing Yinglaga, Todo Sigi Matang, the Paraba Singu Makata and Numit Mangani Amaga, police custody the Tamduna, Todo Sigi Matang, the Ning Tina Wahang Pahong Satanaba Wapam, Kangan Kihade. Ukrul Gilambi Ding Tina Sembi, the Badagi Penadre Haide. Center Amadi State ki Makada Ukrul District Paikaliba Tongan Batabak Toram Sing BJP Ukrul Ningtina Ying Silagani Amadi NHIDCL na National Highway number 102A Ningtina Maintenance Tau Dabadagi Miam na Lambi Asida Satoka Sintau Bada Sauna Kudong Sahandre Haina BJP Ukrul District ki Working President Long Yao Rahing na Pungdurakle Pau Misingo na Bada Mahana High National Highway Infrastructure Development Corporation of India NHIDCL na Pins Corner dagi Hongpung Pauruga Ukrul Takibagi Lambi Niktina Maintenance Tau Dabasimak Yamna Labak Tibane, Lambiasi Hokibasahi Tararom, Yamna Pibam Soktuna Lady, Haina Paladuna Lambiasi Tongan Fam Singda, Masing Tingam Darba Port Hol Kia Laiduna Miamna Lambiasi Satokasen Tau Bada Sound of Kodongsa, the Bakia Mayona Hale, Lambiasi the Satkani Kanbada Miami Baiba Amade, Koido Showing Bapona de Hake, NSI the Selgi Marilena Singna, Hiramasigamatanga, Niktina Yang Sinduna, Lokat from Topo Kong Tangsing, local Haba Wapam Tamladuna, Santa
ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯈꯥꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯏꯈꯠꯄ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯒꯤ ꯃꯥꯛꯂꯣꯏ ꯊꯤꯡꯅ ꯍꯥꯏ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯀꯌꯥ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯐꯤꯟꯁ ꯀꯣꯔꯅꯔꯗꯒꯤ ꯍꯨꯡꯄꯨꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯅꯣꯡꯖꯨ ꯊꯥꯗ ꯐꯤꯕꯝ ꯁꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯖꯤꯟꯗꯅ ꯂꯩꯔꯤ꯫ ꯂꯝꯕꯤ ꯑꯁꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯦꯝꯖꯤꯟꯕ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯕꯔꯅꯔꯒ ꯎꯅꯔꯦ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯟꯈꯤꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯔꯝꯂꯦ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ IDPꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯂꯥꯟꯗꯥꯈꯤꯕꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄ ꯉꯥꯏꯔꯤꯉꯩ ꯆꯩꯔꯛꯇ ꯉꯔꯥꯡ ꯅꯧꯍꯧꯅꯅ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯒꯤ ꯌꯨꯝ ꯑꯃ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ T.H. ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯨꯆꯤꯡꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯣꯛ ꯚꯕꯟꯗ ꯒꯕꯔꯅꯔ A.K. ꯕꯂꯥꯒ ꯎꯅꯔꯨꯔꯒ ꯊꯣꯔꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡ ꯅꯣꯡꯃꯩꯖꯤꯡꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯒꯕꯔꯅꯔ ꯎꯅꯅꯕ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯕꯔꯅꯔ ꯎꯅꯅꯕ ꯆꯪꯂꯨꯕꯗ ꯃꯍꯥꯛ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯒꯕꯔꯅꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯈꯤ ꯑꯗꯨꯕꯨ ꯒꯕꯔꯅꯔ ꯎꯅꯗ꯭ꯔꯕꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗ ꯎꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯄꯤꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯉꯔꯥꯡ ꯑꯃꯨꯛ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯃꯤꯆꯝ ꯑꯅꯤ ꯁꯣꯛꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯒꯕꯔꯅꯔꯅ ꯂꯩꯉꯥꯛꯂꯣꯟ ꯆꯂꯥꯏꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯗ ꯒꯕꯔꯅꯔꯅ ꯉꯁꯤꯃꯛ ꯍꯥꯏ ꯀꯃꯥꯟꯗꯒꯤ ꯃꯤꯐꯝ ꯐꯝꯒꯅꯤ ꯂꯣꯏꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯄꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯒꯕꯔꯅꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅꯣ ꯍꯪꯂꯗꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯣꯏꯔ ꯀꯦꯝꯞꯇ ꯂꯩꯔꯛꯂꯕ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯝꯄꯥꯛꯇꯗ ꯇꯧꯏ ꯍꯥꯏꯔꯗꯨꯅ ꯆꯤꯡꯗꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄꯗꯒꯤ ꯆꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯏꯎ ꯎꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇꯝꯄꯥꯛ ꯈꯛꯇꯃꯛ ꯈꯜꯂꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗꯤ ꯆꯨꯝꯂꯣꯏ ꯍꯥꯏꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯀꯥꯁꯃꯤꯔꯗ ꯆꯠꯊꯈꯤꯕꯗꯨ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯊꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ PPAMꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ 2019ꯗ ꯀꯥꯁꯃꯤꯔꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ PPAM People's Progressive Alliance ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 18ꯀꯤ ꯊꯧ ꯄꯨꯕꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯕ PPAMꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯗꯨꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 2 ꯈꯥꯏꯗꯣꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯥꯌꯣꯛꯇ ꯄꯥꯋꯔ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯄꯤꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅ ꯃꯄꯥꯟꯒꯤ ꯄꯥꯋꯔ ꯌꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯂꯦꯞꯆꯕ ꯌꯥꯏ꯫ PPAMꯅ ꯃꯃꯥꯡꯗꯒꯤ ꯍꯧꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯦꯟড ꯁꯣꯚꯔꯦꯟꯇꯤ ꯑꯁꯤꯕꯨ ꯀꯥꯏꯍꯟꯕꯤꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯕꯁꯨ ꯀꯥꯁꯃꯤꯔꯤꯁꯤꯡꯅ ꯉꯁꯤꯃꯛ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯔꯝ ꯀꯌꯥꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯦꯞꯇꯅ ꯂꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞ ꯅꯧꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯑꯃ ꯂꯤꯛ ꯑꯣꯏꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯦꯗꯔꯦꯂꯤꯖꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯅꯝꯊꯥꯛ ꯇꯧꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ, ꯀꯨꯀꯤ, ꯅꯥꯒꯥ, ꯄꯥꯡꯒꯜ, ꯊꯥꯗꯧꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯈꯣꯡꯖꯪ ꯑꯁꯤꯗ PPAMꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯗ ꯆꯥꯝꯃ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ PPAMꯅ ꯏꯟꯇꯔꯅꯦꯁꯅꯦल ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯗꯥꯏꯁꯄꯣꯔꯥ, ꯑꯦꯁꯤꯌꯥꯟ ꯂꯩꯕꯥꯛꯁꯤꯡ ꯑꯃꯁꯨꯡ ꯋꯦꯁꯠꯅ ꯃꯅꯤꯄꯨꯔꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯗꯨꯅ US, UK, ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ, ꯌꯨꯔꯣꯞ, ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯗꯥꯏꯁꯄꯣꯔꯥꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯆꯤꯛꯅ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ꯫
मोदी अफब मियोइने अदुबु रशिया का मखाताना थाउगी थ्रेट लेरबदी अनौबा तारिफ लाकने हाइना ट्रम्पना फोंदोरखरे USA की प्रेसिडेंट डोनाल्ड ट्रम्प ने इंडिया की प्राइम मिनिस्टर नरेंद्र मोदी को अफब मियोइ अमनि हाइना फोंदोखरे इंडिया ने रशिया की थाउ लेबगी चांग हानादगी हंथरकपने अदुबु मखाताना थाउगी थ्रेट असि चथरबदी अनौबा तारिफ थमलकने हाइना वार्निंग पीखरे वाफमसिंग असि डोनाल्ड ट्रम्प ना नहान महाके फ्लोरिडादा लेबा वेस्ट पाम बीच के व्हाइट हाउस ता हनबगी लंबेलदा एयर फोर्स 1 मनुंग द पाउमी सिंग द फोंदोखिबने ट्रम्प न मखा तारदुनो मोदी अफब मियोइ अमनि हाइना पाउमी अमन हंगलकप वाहंगी पाकुम पीखि इंडिया न USA की माइकैदगी नुंगाइतबा अमदि यानिंगदब लैरिबा हिरमसिंग अदुदा इंडिया न लेपलंबा खोंथांगसिंग अदु हंदोरकपा हौरकिबने मरोइना रशियादगी इंडिया न साउन थाउ लैबगी थबक तौरंबा अदु हानादगी यामना हंथरे इंडिया न महाकपु हराव हनबा होनबने मोदीगा महाका अफब मरी अदुमक लैकिगने इंडिया की माइकैदगिसु हिरम कियादा थ्रेट चथरिबने मसदा रशियागा यामना अचौब मओंगदा थ्रेट चथरे अदुबु ममांगदा लैरंबा अदु खरा मखै हंथरबसु मखा ताना चथरबदे हिरम अदुगी मतंगदा अनौबा तारिफ अथुबदा थमजिनबा ngambagi pangal adu USA da lai haina phongdokhe